ꯑꯗꯨ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯌꯦꯟꯁꯥꯡꯁꯤꯡꯗꯨꯁꯨ ꯀꯃꯦꯟ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯄꯣꯠꯇꯗꯤ ꯀꯩꯅꯣ ꯆꯥꯕꯗꯣ ꯅꯪ ꯍꯧꯒꯠꯄꯗꯅ ꯑꯩ ꯍꯧꯒꯠꯂꯒ ꯑꯗꯨꯗꯤ ꯂꯧꯗꯨꯅ ꯆꯥꯕꯗ ꯍꯧꯒꯠꯈ꯭ꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯣꯏꯅ ꯃꯨꯛꯕꯥꯡ ꯃꯆꯥ ꯑꯃ ꯇꯧꯖꯔꯒꯦ ꯑꯗꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯂꯩꯀꯥꯏ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯀꯥꯏ ꯑꯉꯥꯡ ꯒ꯭ꯔꯨꯞ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯁꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨ ꯃꯌꯥꯝ ꯆꯥꯛ ꯃꯥꯡꯗ ꯊꯝꯃꯒ ꯀꯨꯏꯅ ꯂꯩꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯆꯥꯅꯕ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝꯅ ꯍꯥꯎꯋꯦ ꯑꯩꯒꯤ ꯊꯣꯡꯕꯩꯅ ꯈꯔ ꯍꯥꯎꯋꯤ ꯀꯩꯅꯣ ꯃꯥꯅ ꯍꯥꯎꯋꯦ ꯃꯇꯨꯡ ꯇꯥꯔꯛꯄ ꯈꯨꯟꯕꯤꯗ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯝ ꯄꯨꯖꯔ ꯂꯥꯛꯀꯦ ꯃꯌꯥꯝ ꯁꯤꯗꯩꯗꯤ ꯃꯊꯪ ꯃꯊꯪ ꯏꯁꯀꯤꯞꯁꯦ ꯃꯊꯪ ꯃꯊꯪ ꯂꯥꯛꯀꯅꯤꯀꯣ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯏꯁꯀꯤꯞ ꯃꯊꯪ ꯃꯊꯪ ꯂꯥꯛꯀꯦ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯋꯥ ꯂꯣꯟꯕ ꯐꯠꯇꯦꯁꯨ ꯑꯩꯁꯨ ꯈꯪꯖꯩ ꯑꯗꯣ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯅꯦꯅ ꯍꯦꯟꯅ ꯇꯧꯖꯔꯒꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯝꯕ ꯌꯥꯝꯗꯤ ꯆꯥꯕ ꯅꯠꯇ꯭ꯔꯒꯁꯨ ꯁꯤꯗ ꯃꯌꯥꯝꯅ ꯄꯦꯟꯕꯤꯗꯨꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯄꯤꯕꯤꯌꯨ Sao số lên đánh anh sao gimana dari lubang gimana dari kalian tahu belakangnya ꯈꯨꯡꯒꯪꯗ ꯆꯥꯕꯅꯤ ꯉꯥꯗ ꯆꯥꯕꯗꯁꯨ ꯃꯍꯥꯎ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯉꯥꯗ ꯆꯥꯕꯗꯁꯨ ꯌꯥꯝꯅ ꯍꯥꯎꯕ ꯇꯧꯋꯦ ꯉꯥꯁꯨ ꯂꯥꯗ ꯆꯥꯔꯦ orang di mana ada sekarang benar besar ya kok ini Saat awal ni dah, kan kalau kita cakap tentang awal ni jadi, kita cepat deh, awal ni suka kan hanya apa tu. ꯑꯗꯨꯝ ꯃꯌꯥꯝꯅꯗꯤ ꯁꯞꯄꯣꯔꯠ ꯇꯧꯗꯦꯀꯣ ꯃꯌꯥꯝꯒꯤꯗꯃꯛꯇ
ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯨꯔꯛꯀꯅꯦꯕ ꯃꯌꯥꯝꯗ ꯀꯥꯟꯅꯒꯗꯕ ꯚꯤꯗꯤꯑꯣ ꯄꯨꯖꯔꯛꯀꯦ ꯑꯗꯨꯝ Mày chân đấy em. ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯍꯥꯎꯒꯗꯕ ꯑꯣꯏꯔꯗꯤ ꯀꯃꯦꯟꯗ ꯍꯥꯎꯒꯅꯤꯅ ꯀꯃꯦꯟ ꯄꯤꯕꯤꯔꯣ ꯈꯨꯠꯁꯤꯗꯤ ꯀꯅꯥꯏ ꯈꯨꯠꯅꯣꯁꯦ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯌꯥꯝ ꯏꯀꯥꯏ ꯍꯧꯃꯟꯕꯁꯤꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯊꯣꯡꯕ ꯂꯥꯛꯑꯗꯤ ꯏꯖꯤ ꯑꯣꯏꯒꯅꯦꯕ I'm sure that we issue and the kaysa hayubdi natin ko ang luwan nga mukbang na tawag di nang di sa hotel ang naman ito ang tawag di may kita punta maano nga yung video pura kanin nang viewers nang kita punta kanya kaya kan jadi itu ada kami yang kita punta na ano ba adi mayam na kaan galawa video to ay pura kanay ba Ano di wani kaya ano di. Ano mo po yung nangakan. kung daw Ada berapa? Ada berapa? ay một hai cái đấy tầm nó cái một cái Aduh mem nó phải đi bằng mềm sang thì cứ cầm mềm này bây giờ một mà trong thằng ra rồi cái mềm. con người nga hoa là kiểu mà phải băm ủa sao vậy ấy nhưng mà một cái sạp ra là cũng mà thì sao mà cũng càng nghe vậy Kèm là này tay ra cái rồi đấy. Minat kamu ya udah Minat mapan. Diam ya.
ꯑꯩꯈꯣꯏ ꯃꯇꯦꯡ ꯉꯥꯛ ꯇꯥꯛ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯑꯩ ꯇꯧꯒꯦ ꯑꯗꯨꯗꯤ ꯇꯧꯕ ꯍꯧꯔꯦ ꯑꯩꯈꯣꯏ ꯂꯣꯟ ꯇꯥꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯨꯛꯕꯥꯡꯅꯤꯅ ꯃꯌꯥꯝ ꯋꯥꯗꯤ ꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯖꯩꯕꯀꯣ ꯑꯗꯨ ꯉꯁꯤ ꯅꯠꯇꯦ ꯅꯍꯥꯟ ꯅꯝꯕ ꯚꯤꯗꯤꯑꯣꯗꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯗꯤꯠ ꯀꯟꯅ ꯇꯧꯔꯦꯕ ꯑꯗꯨ ꯇꯧꯔ ꯃꯇꯨꯡꯗ ꯑꯗꯨ ꯊꯥꯒꯠꯂꯕ ꯃꯇꯨꯡꯗ ꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯂꯦꯞꯇꯅ ꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗ ꯑꯥꯏꯖꯤꯗꯕꯨꯗꯤ ꯑꯗꯨꯝ ꯃꯆꯤꯟ ꯊꯥꯒꯠꯂꯦ ꯑꯃ ꯀꯗꯥ ꯁꯣꯏꯔꯦ ꯉꯥꯏꯈꯣ ꯂꯦꯞꯄꯣ ꯑꯗꯨ ꯀꯥ ꯂꯣꯏꯔꯦ ꯈ꯭ꯔꯤꯁꯇꯣ ꯃꯨꯛꯕꯥꯡꯅꯤꯅ ꯑꯩꯈꯣꯏꯅ ꯋꯥ ꯍꯥꯏꯕꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦꯌꯦ ꯑꯗꯨ ꯈꯤꯇꯪꯒꯤ ꯄꯣꯁ ꯊꯝꯃꯣ ꯃꯨꯛꯕꯥꯡ ꯍꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯁꯤꯟꯅꯤ ꯌꯦꯡꯉ ꯃꯇꯦꯡ ꯇꯥꯕ ꯃꯤꯁꯨ ꯌꯥꯎꯅꯔꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯨꯛꯕꯥꯡꯁꯤ ꯅꯠꯇꯕ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯃꯦꯕ ꯑꯗꯨꯒꯤ ꯃꯨꯛꯕꯥꯡꯗꯣ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯊꯥꯒꯠꯆꯔꯛꯀꯦ ꯃꯨꯛꯕꯥꯡ ꯅꯠꯇꯦ ꯁꯣꯏꯔꯕ ꯃꯥꯜꯂꯦ ꯍꯩꯇꯕ ꯃꯨꯛꯕꯥꯡ ꯇꯧꯋꯦ ꯁꯤ ꯃꯨꯛꯕꯥꯡꯗ ꯍꯥꯎꯔꯦ ꯐꯠꯇꯕꯅꯦ ꯃꯆꯦꯠ ꯃꯆꯦꯠ ꯆꯥꯔꯒ ꯀꯩꯅꯣ ꯇꯧꯕꯅꯦ ꯃꯆꯦꯠ ꯃꯆꯦꯠ ꯇꯦꯜꯂ ꯌꯥ 12 ꯌꯥꯝ ꯂꯩꯕꯤ ꯁꯥꯆꯜꯀꯅꯣ ꯇꯥꯕꯗ ꯑꯣꯖꯜꯂꯛꯇꯕ ꯃꯇꯝꯗ ꯑꯣꯏꯔꯗꯤ ꯆꯥꯕꯗꯤ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨ ꯑꯩ ꯁꯣꯝꯒꯤ ꯑꯩ ꯃꯌꯥꯏꯗ ꯐꯝꯃꯤꯁꯤꯗꯤ ꯑꯗꯨꯝ ꯇꯛꯈꯠꯄꯅꯤ ꯃꯥ ꯑꯗꯨꯝ ꯇꯛꯈꯠꯖꯔꯛꯀꯦ ꯑꯗꯨꯝ ꯆꯥꯕ ꯁꯥꯔꯛꯀꯦ ꯂꯨꯄꯥ ꯆꯥꯇ꯭ꯔꯨꯛ ꯅꯠꯇ꯭ꯔꯣ ꯍꯥ ꯄꯩꯁꯥ 1,000 ꯑꯩ ꯐꯪꯖꯗ ꯃꯥꯜꯂꯦ ꯅꯨꯡꯁꯤꯒꯤ ꯋꯥꯌꯦꯜ ꯏꯁꯩ ꯍꯧꯕ ꯐꯠꯇꯦꯕ ꯍꯣꯏ ꯐꯠꯇꯦ ꯍꯥꯏꯔꯣ ꯕꯤꯁꯃꯤꯜꯂꯥꯍꯤ ꯁꯣꯔꯁꯦ ꯏꯁꯩꯁꯦ ꯅꯠꯇꯦ ꯍꯣꯏ ꯃꯊꯪꯒꯤꯅꯦ ꯃꯨꯛꯕꯥꯡ ꯅꯠꯇꯕꯤꯗꯅꯦ ꯍꯣꯔꯦꯟ ꯑꯆꯥꯄꯣꯠ ꯑꯣꯏꯅ ꯇꯧꯔꯒ ꯏꯁꯩꯒꯤ ꯁꯥꯟꯁꯦꯕ ꯍꯣꯏ ꯌꯥꯏ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯈꯤꯇꯪ ꯃꯥꯅ ꯏꯁꯩ ꯈꯤꯇꯪ ꯐꯖ ꯐꯠꯇ ꯑꯩꯒꯤꯁꯨ ꯔꯦꯁꯄꯦꯛ ꯈꯤꯇꯪ ꯇꯧꯕꯤꯌꯨ ꯅꯥꯕ ꯑꯩꯁꯨ ꯆꯍꯤ ꯑꯃ ꯇꯧꯔꯁꯨ ꯑꯅꯤ ꯇꯧꯔꯁꯨ ꯇꯝꯕ ꯃꯁꯥꯁꯨ ꯍꯞꯇꯥ ꯃꯌꯥꯝꯅ ꯇꯧꯍꯟꯅꯤꯡꯕ ꯃꯑꯣꯡꯗꯨꯁꯨ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯀꯔꯤ ꯆꯥꯎ ꯍꯥꯏꯕꯅꯣ ꯆꯥꯒꯦ ꯆꯥꯕꯕꯨ ꯌꯥꯅꯤ ꯀꯣꯟꯅ ꯌꯥꯗꯕ ꯄꯣꯠꯇꯤ ꯅꯠꯇꯕ ꯄꯣꯠ ꯃꯌꯥꯝ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯅꯦ ꯑꯗꯣ ꯑꯩ ꯁꯤ ꯏꯍꯥꯟ ꯃꯨꯁꯂꯤꯝꯃꯛ ꯑꯣꯏꯖꯔꯁꯨ ꯑꯩ ꯏꯁꯥꯅ ꯈꯔ ꯄꯥꯝꯕꯒꯤ ꯌꯨꯇꯨꯞ ꯑꯁꯤ ꯇꯧꯖꯕꯅꯦ ꯑꯗꯨꯗ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯂꯦꯞꯇ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯍꯥꯏꯗꯤ ꯋꯥ ꯉꯥꯡꯕꯁꯨ ꯀꯌꯥ ꯍꯩꯖꯗꯦ ꯑꯩꯗꯤ ꯑꯗꯨꯅ ꯑꯗꯨꯝ ꯃꯌꯥꯝ ꯆꯥꯛ ꯆꯥꯕꯁꯨ ꯋꯥꯁꯤ ꯀꯌꯥ ꯂꯣꯟꯖꯗꯕ ꯍꯩꯇ꯭ꯔꯣ ꯅꯪ ꯑꯗꯣ ꯉꯁꯤꯗꯤ ꯈꯔ ꯂꯣꯜꯂꯦ ꯑꯩꯁꯦ ꯑꯗꯨ ꯇꯞꯅ ꯂꯣꯏꯁꯤꯜꯂꯦ ꯃꯔꯨꯗꯥꯟ ꯈꯔ ꯆꯥꯗꯤ ꯆꯥꯏ ꯍꯥꯏꯕ ꯑꯣꯏꯕꯁꯤ ꯊꯤꯕꯣꯡ ꯂꯥꯎ ꯉꯥꯛꯇ ꯑꯣꯏꯔꯗꯤ ꯆꯥꯕ ꯇꯥꯕ ꯑꯩꯅ ꯉꯁꯥꯏ ꯀꯝꯗ꯭ꯔꯤꯕ ꯉꯥꯅꯨ ꯀꯝꯗꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯇꯞꯅ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯏꯆꯜ ꯇꯔꯈꯥꯟꯗꯗꯤ ꯃꯥꯅ ꯍꯦꯜꯂꯦ ꯉꯥꯅꯨ ꯀꯝꯕꯩꯗꯤ ꯉꯥꯅꯨ ꯀꯝꯕꯩ ꯏꯁꯤꯡ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯇꯧꯔꯦ ꯍꯧꯖꯤꯛ ꯀꯩꯅꯣꯒ ꯗꯥꯏꯔꯦꯛꯇꯔ ꯊꯣꯛꯂꯛꯀꯅꯤꯀꯣ ꯅꯝꯕ ꯅꯝꯒꯤꯅꯨ 자, 나 하얀 나는 좀 넣어줄 거야, 몰라. 아, 누가 믿어봐. ꯆꯥꯕ ꯂꯣꯏꯔ ꯇꯨꯝꯕ ꯍꯧꯔꯅꯤꯅ ꯍꯥꯏꯕꯗꯤ ꯍꯧꯒꯠꯀꯗꯣꯏ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯩꯈꯣꯏ ꯅꯪꯒꯤꯗꯅꯤ ꯊꯥꯗꯤ ꯈꯔ ꯌꯦꯡꯉꯨ ꯍꯣꯏ ꯌꯦꯡꯉꯨꯁꯦ ꯍꯣꯏ ꯃꯥꯜꯂꯦ ꯁꯤꯗꯗꯤ ꯍꯣꯏ
rồi nhưng mà สรุ Anh quên đi là quên quên quên. đang quay rồi ไอ้เบิร์ดดิ quay đi em อ่า สรุตัวตุงบกปานตามี quay rồi nhưng mà เบิร์ดดิ quay rồi đi cái sao rồi nhưng mà không có quên rồi ai không có được lên cái đâu cái này เจ้าแล้วเขาก็ไป 不行